video tang share to jage hairiba video se myamna share to birakanda koi manipur gi tonga toan ba kendra humfu da leiriba silna mayam da su honda da mateng pangli yona hi 100 request to jage atei kari sunate koi gi manipur gi khetrigaw na leiba kendra do madugi representative haitare honorable mla mingoina panjaraba da yamba Sri Sheikh Nurul Hasan mahakna ana layengi matang da initiative amakatang prajamiyam gi khallaga initiative amakatang lokatpi ba haitare ni ko mamingna Sheikh Nurul Hasan health protection mission naina admaina maming thole hairiba mission sigi matungina tongan tongan ba mawongda category humda koigi prajamiyam da maruena category kendra da leiriba prajamiyam da kanaba si pb ga dawri ko ado hairiba kano sida laktinge da aina video si semjari si kari gino ha matamda tasenga sumaina prajamiyam gi damukta tasenga khanbiba ko migi awa ana khanbiba adumai tor kanda the base to ba basic necessity the base to ba koigi sumaina initiative lokot pira pase ai gi wena personally haitare yamna koi kai haitare appreciate to nim ko pho ba haitare aduna apaba thabak tor pase in any form ai gi site ge dum appreciate to jai to pham sthoi mem na sum to bi gani ko aduna maram kanda ne ina video semjar si aduga ani suba maram na karino koigi hairiba asigumba mission sigi matang sida Manipur gi atopa da leiriba atopa constituency da atopa kendra sing da leiriba prajamiyam so aware ohela kanda then hairiba jaga sing gi representative sing sinasu siguma initiative se masigum sin lokhat pirak nabagi yana wakhalon da haitare ko adugum bagi wakhalon da ne aina video se semjari se adugum mayam da share to tawjari se mayam na sudum share to bio aduga back to the topic again ngasai gi Sheikh Nurul Hasan health protection mission da kari kari haina pan miri ge habdo ai tentak na adum haijage ngasai yamba sigi MLA sigi ke haitare magi Facebook page da share to information du gi matungi nani ahan bada Zahiya mata lupa lising amamam thiga daba adugum ba category ama yauri hairiba amount 1000 rupees minimal amount si thiraga card pai ba misa amana phangada ba kana ba sikari no ha matam da khugi hairiba mission siga link up to ba tongan ton ba hospital marida khugi OPD basis the yeng bagi charge sahi super free or haitare adugum ba khudum sabama ani subada lising amaga chamga thigedaba lupa 1500 sahi ma da haitare adugum ba amount sima thira kanda card si pairani aduga hairiba card si paiba misina phangeder ba kana basina OPD basis the yeng ba gi kana baduma free da phangani then admission to darkar oitar ga sumadu admission gi takar leitar ga sumadu su free da dum yarani ko zikili singam chamga si thira kanda aduga ahum subana lising ani thigedaba 2000 rupees per year haitare annually ko lising ani chahim da thibasina karino habada OPD basis then nasai admission darkar oiba loinana nasai operation darkar oiba patient sing is free da yaga dori ko hairiba hospital mari sida karam gramba operation no habada operation makal mari ni ahan bada appendix ko operation ko ani subada gallbladder ki operation ahum subada koi CS cesarean section koi angang delivery to bada to operation ko aduga URS haiba maga maris makal mari se masigi kari gumba operation darkar le so hairiba hospital sing se makal hospital ngasai mari do mana ngasai hospital mari ga link up to wi hai hairiba mari sida koi gi free da dum yaga da chahi chupa only lupalising ani ka great water admit to patient amasa no mata lupalising ku thani phugi sangda bill se dum lai masida koi gi high five abo operation nataga procedure am taki charge yaudi ko adugum yauraga na tongale muka ko sidi minimum ne lupalising ku thani phuai si minimum adum normal loina chathaba kano magi haitare normal day magi haitare adugum gi lising ku thani phuni charge se ko admaina ni yam thine expensive oi aduga sidai handok tana muka laina sigi makha pole ko sang paisa se sel kyam sang ya dum chu mayam su khangbire ai example loina mtanga mayam da haijage hepatocellular carcinoma habdi liver cancer na bada maduna matam da khoi gi karigum kan da injection am kabe ko hairibi injection sigi mamal se pala ani muktai chorakna ko la ani only injection gi mamal ni sida hospital gi charge yaudri then kanu yaudi atopa hidak singi atopa investigations ki atei tegi charge kem yaudana only injection amakatangi mamal se ngasai gi pala ani se tai khudamaina hairasine ngasai gi aina private ward ta habdu pala singu fugi bildi normal lonam la e aduga loina ngasai injection si maju kape hare la ani makhai di no ma don tare ba adoi targadi ko aduga injection se muka every 15 days ni kap to si numit trang ani khudingi ko pala ani in pa ta ba injection se numit trang ani khudingi ne ba kapak to si adoi targadi cam thina khogi
expensive ko ge habal mayam nam sidagi dum khambire aduna traga su mayam sum khamne hojik fever kitang tor pada laihu kitang tor pada hospital am chalu da pisa kyam sangi mayam khangi ko aduna adugi mitik expensive oi khe aduna aino hospital da lai bani na nukti khodingi mayam patient mayam gi awa ana mayam haitare maruina financial burden mayam do financial challenges mayam do dum ubani na asiguma initiative amasi lokhat pira pakanda ingonda yamna ke hatare asmasi yam phaba initiative amani na feel to jabo maduna ni aina video si share to jari sai ni semjari se ko aduga tongan ba atopa mana khoi gi kana ko mana khanbiram ba khoi manipur di health card pai ba khoi gi health insurance ki facilities lo ba ko asugum ba se kaya leitri hojik adugum gi train se am kana leitri ko pai ba khara di pairangani adugo ayam ni di painati masi paiham thoe na khalle ai wakal di ko natraga di ana leng bida paisa yam sang badi khoi awaba ma dum hoi kana ko mana khalam ba khoi di loina paisa no se loi putho pa ngami ko di gaina adu ngam tar ga su magi nara ibel laina si matungina aina thengna jabada khoi chronic liver disease na ba mi am se once hospital la lakwa ho gra magi punsi na leiring kai transplant to ji ko ko even transplant to ro matung su liver transplant to ro matung su dum hospital la punsi su pase visit to le dawni adu gum mi sing se mana initial stage ta horopada sel tum si loina putho pa ngam mi hai tar ga su makha tar pada ko khoi nga sai private ward ge admit to ro mi se adum kuina sang so adum hospital se lakman badagi loina afford to ngam ba do mamai thang da di even sam ba general ward ta phaw da admit to ro ka madu gi sel do masu gi pesa do thi bang ngamaktaba adugumba phaw ba dum case mayam ma idum thengne aduna asigumba sinungti gi thengna banina hairiba initiative sumaina health company leina na am basic oiba adugumba posa amagi matang da initiative representative amana lokhat pira posa ai gi site gi adukimatik haitare appreciate tawje aduga atoppa lem horiba kendra khuding maktasu masigumba sa initiative si lokhat han janingi ko ai gi site gi appeal ni and request ni maramdi kana ko mamana awa ana tar pumatam da ko masi anaba yaw pumatam da mi se family member se loina nungai te ko yam thina nungai ta ba awa ba du mayok nei madugi anaba dugi nungai ta bagi mathak ta amaka sel thungi phibam se natai sa da boi tar gadi financial challenges to leitar gadi pesa putho pangam dire hairone ai tar gadi madu hairiba mi du na thengna nam da awa ba do madai hena awa ba si atei thoido pa lera maroi dren khali ko aduna maram ra kan da sumaina health kamari leina badaka khogi mayam gi damakta khanbira kan da sumaina initiative lokhat pira ba sai di ai adum 1000 times I appreciate to je ko ai site gi duga topa kendra gi mayam da su khoi praja mayam sida maruina leita laira ba mayam loina na middle class even upper middle class family da so choba mateng am oi gani sumba kano sing se initiative sing si lokhat pirak laga diena engon de feel to je aduna ne video share si mayam share to biu ngasai gi kana ba sing do kari kari no haibo video se handana mo kai yang so dum hape chora pa so khangbirani aduga moina deadline am so piri may gi date 10 pho manung ta ngasai gi form do submit to gadabni haiba so pan bani moi gi kano du da aduga sidagi hando aga yam ba sigi ona ina yamna ina ke hatare personal line thagat chaning bamna magi tha khudingi phanggadaba MLA gi tolo upalla anigal singkon mangado madumasu haiba mission sidoina kathok chagani tha khudingi kathokani ena hai masini tasengna yamna sincere ba miyami khanbiba leader haibadugi ke haitare magun haigadra natraga madugi mayam gi thabak tawning bagi mami du ma sengna tai na ai ngoda fil tawse aduna ne ai ga kem mari lena draga su ai na video si semjari se atai mayam su ato pa kendra gi mayam su smai to biraga yam phagane na ai khanjai hoi tha khudingi tolok to mayam da kathok pi na traga mayam da kathok pi ba adu gumba mak na traga su mayam gi na phagada ba prasam yam gi na kana ga da initiative sing do lokhat pirak laga di adu kimatik phagani yam appreciate to jagani any no matter what which constituency ko karamba natra karamba constituency kadai gi karamba gi adu gi kemta kano natana ko any jaga amata adu gumba initiative lokhat pirak patara ga di ai gi site gi always so thankful ko ai ga kai mari le natra so at bana filter je adu na video system ja bani mayam share to view thank you everyone